matam sangna khoina changduna lai khurumba changba yarudraba mafam khoi thangjingi lai khurumba mafam asi matam kuina khoiramba phangdana lakhiba si yalani haibagi khoi governor na warol na thulai oja masi kadai bu thajaningai oibo jaba wafam no haibo oja ani subada kari mo thambini oja masigi matang je khoi thangjing khubam si koi taseng haide masida cross yung jalaga la ko si amuk lautha amuk yungjan adum taruga la eko adubu koina taseng na di sajibuk thangjing khurambagi pochigi matang da ekoi taseng na hare gadi handak governor na masi si mapum phana pangtholagani hare pochi ekoi ama chauba question ama oiraga lei aduga masi si reality aseng do ontopang ngamgaduribra haiba wahang amani tasengna mitei furu mitei ka kano ekoi gi oina di tasengna laishembaga mari lainana hai tare ekoi gi tasengna haraga di maigai ngakpa ekoi gi layam singi manung da hai tare masigi pochi khwaidagi maroiba lai amo oina oibada natana ekoi gi santhong maigai gi ngakpa aduga ibutong moirang thangjing khore lai haina ju khangna ba laifum amani masigi mafam sing si koi ngasi faw da ekoi sumaina lai khurumba phangdana lakwa pochi ekoi tasengna haragadi handak sumaina phangalani haibasina thabak to ontopigadi yam pai adubu aikoina si governor na haiba wa si aikoina dasengna hiktok pa natraga masi thajadabana mamang chingbagi negative comment hana pibi wafam nate akoi union home minister Amit Shah na national highway si akoi mamangi tha ke ang mamang dagi akoi sumaina chalhagani haiba pot ngamdan dum lai then hojik buffer zone akoi dum buffer zone si kanana thambano laibra laitabra ne akoi ki civil society organization ko komina mana hojik hangaga mayam torgo su pakhum phangdan lai laitabadi nate masi laib sap manare aduna tasengna haragadi aikogi iramdam sde khoi refugee go oibaga manarakpa pangkhak oirakpa aruga tasengna haragadi aikoi haujiksu aikoi sumba lifefam len si aikoi hujik mai pakna maji changjelaga khurumba yagadru yarodobra aduga common people civilian mayam heng chapramandamda masi asok apana sina yaroga masi governor daita pugudru ha pot amani even makoi yaroga chatkadru bra ha pot question amakak lei aduna aikoi swaida aikoi gi sumba kaithariba mayam singse aikoi masi gi potsi yamna thajabadi wa bajigi chap chabe example mai pijage delhi gi kotumina dagi ekoi gi peace puraga paujel puraga lakhiba malem thongang gi khongchet ekoi senapati phok yoshalaga senapati de council lansan ba yaroi haina tongan ba kuki gi even committees on tribal unity kotu ade ama mayamna thing khotan tawbodagi even madu casper gari da lakhibne na tai karamba gai lakhibno khangde ekoi sumaina chekmai bok thilaga ngarang imphal yoshalakre message da nakalen mangni khoni yengba yarise ekoi amoina thingba potu namkhairaga army na porak porjo thilagadi lakre highway je fauraga ko aro peace ki khongset porak pada ayakhaiba thingai ba pi ba je peace pam da posi kanano haibje swaida mayek senge then amu ekoina buffer zone laibudu still na khogi buffer zone du respect to haina ulibra akoi lambi da ma porak ngamdana gari da hapuga porak po iba taragadi masigi pot phongna lakpa ngamgidrib se haiba question ama aro tagri swaida ekoina divide and rule policy hek haiba kitchen politics yamna thaja da dati politics me ama manung da dum sanaraga laibra haiba gi pot me ama swaida ekoina hujik hek keno da ningjang gi swaida ne maram ni keno da akoi masigi keno da ningjang je matam da ngasi da gina akoi na han keno da numit manga truk ni haptam ki ti fare ko sigi ma khapta kitang hela bra sai da khoi gi manglem kip gen ko ba akoi gi chip of khoripop village khoi gi keno ki maduna resettlement na peace oigadaba mande maramdi khanadib ani wari sanadri aruga yumda sangning bage dum maitai singi kango IT bisingna sangjabani kana haiba pot statement ama thokra matungda ne ba koi hauji torbungi kano gi thola iba pot mayam ama thola ise then malem thongang gi lakpa yahan gi da pot swai da thola ibse aduna swai da koina hujiki thangjing khubungi madugi potu da yungchaliba cross lo thoga koi sajibuk thangjing khurambasi koi gi maitai gi amna koi maitai lining gi inoji hanjaba da mu laisem ba mari laina ba koi gi maigai ngak pa lai singi manungda koi khwai digi maru oiba lai mo oiba da natana koi gi santhong maigai gi jaseng nang ngakpa ibutong marging thangjing khore lai hena khangari bom phung khurim bachat pasi yahalani haibasi yagani yaroi khangbangam de government gi oiba wafam sing thamakoi statement mayam si media da electronic media print media na taga twitter kare phaja mayam thoga su reality the ground reality the yeng matam ne pra holo oi ba pot ama oi adana masidi koi kabui karuni sing chokpa maning ma hotong bo kan om da utong sokoi phema taraga lei koi keno se aina ai sumain thamjanangi aduna koki gi jo organization sing na claim tori ba ekoi gi tasengna highway se koi
accessible ohengadabani community da without fear and high basi kuire koi mayam taraga la ise ngamdana lakuni na just koi gi jaga du da koi thangjing gi area du da yamna kanba kuki gi khul mayam ama haidi irang kan ba jaga su oiri ba pot ama leibani na ko koi even madri kapak tana koi mamang da koi moirang gi ha na gi former cm gi mayum da arang ma pham nupa ma bom na pala sigri ni ko sigi pot ma koi na ngasi ningchang bi ai aduna maitai si anti national amani haina monitor separatist ni ana mokoina government of India da impress taunaba against the maitai honorable mayam singse mai paktana mayam la abanina sumba jaga sa mokoina mu kano da khanaraga hauraga maitai singsi amna wild oiba nature unaba adum honorak da maitai singna father ga lakibdana upai lerak tabane then government of India hoji aduga mokoina please tauno honorable moina ju khangba hore then adu tagade khoi gi maitai gi di khoi gi cha gi ITBs mayam hanjana ba dum honore adudi mokhoi gi kuki gi kangu sing du kari gi mokhoi gi kuki gi families mayam do mokhoi IDPs mayam do mokhoi gi mayum da kari gi hanjalandrin no singi jaga da maitai changa occupy to busung amate babordon la habja acho wahang amu oye ko adana ra ge khoi gi choice da khoi yam khan ningai obisi khoi gi yamna dangerous oiba self defeating strategy hai tare moi gi kuki lenen tale posidi gaidong moi da mom found no do pot amane na thamjaninge adana khoi gi safeguarding Manipur's unity adage restoring peace and ensuring justice secure future every community of the state da khoi haujik sumaina khoi gi masigi potsi henna masigi aranba negative mindset ama taunaba peace delay taunaba makoina honariba pot mayamsdi kaidongwai da mai pa oi aduna ikoi sumba pot mayamse ikoi husi even ikoina mayamda ikoina ngasi adum laurga lakpa ikoi border pillar howai matang khajan ma tai adagi NRC yam thuna kaino chanhanba mathau tai adagi coins mana biometric attendance lauraga illegal encroachers illegal elements mayam singsi deport to thokyo mathau tai haiwa singsi athu matamda popular government ama halan birakanda halna honara kanda mayam sina elected mayam na tabiragadi masi matungda popular government sema kanda assembly mifam da warep chap chaba state ki protection ngamba pot mayam ama sema kanda lo mayam ama sema kanda madugi potuna thengnadragadi koi common people koina law wasdi tasena khanau kangke lawga mai law lo mane tokrani han tumina lai thokoi type dum marilin concerns lai basini am lai work thibani adana koi promoting understanding and empathy among the common people koi daka lai adada try the gyan tadriba common people market sing bangam dristi adada well functioning of the government uba pam dristi ngai community am gatri maming pandraju koina adum khange aduga sound koi gi business environment among asi sagat pangam driba ngamna ba aduga resolve this conflict very constructively koi dakar oina honor me am de koi mating pangkan mathau tai aduna aikoi sigi pochi tawutaragadi developing our economy in conflict zone adum hojing amdriba yamna adugi mayam do ngamakadoi ne badum ko adana aikoina ada flows of information ningthi jana ngarangi even kaino si hairoki helicopter pai bi khot bagi si koina drill mo orambai aina traga combing aseng matoribra masigi flow information in thina hojik like tabduna koi khangbangam de adana then akoi sumba mayam singse adana aikoina hygienic se aikoina yam toina haimandana taning da yarangani seek first to understand not to be understood hyper wahi se every concern sing jana masim tang understand tawu mathau tai masi understand taro kanda masi gisna the first rule of conflict resolution ni hyper pot se mayam thina bhab tara kanda conflict crisis se so na resolve tawangam gani peace propongam gani na hainingi aduna ne koina seek first to understand not to be understood and in short koina haijarib se natraga di koinga se haijaba koi gi kaino city cookie gi hojik lai ba illegal immigrants so called narco terrorists koin sum haijariba kangu mayam dati ko koi da aina dedicate to court among sai first round aham bagi horok tham gi do a person with muddy feet wearing a royal coat cannot become a crown prince haibase masi koi mayam understand to mina se na is mind thamjaki Marik Chumo from Zakoina, Matam Sana, like Kurama Fang Draba, Hanadagi Suler, Hibstare, Mafamasi, if I put to Suler from Mama, Wavani Adu, governor like from Sangbayani, Hibagi, Yanaba, process to Niconagan, Habagista, Karigumba, Masidajida, so open Tolokataraga, the governor, Rick Slobong, and Gutam Mamanda Zokai, Komba, from Lenqueram, but Hayang Changan Habagida, Kukina, Domeron, Mangataru Kap, Kre Hibagisu, Koi Paulaki, Aduma, Zamanana Hausi, Ki, Koi, Tangjing Lai. Kuirambagi sida koi changma matamda su masida sok apan leragadi governor risk pubang ngam godra haba wafam dinu jane mari chum thambri